Myanmar Lanmi na nongthakti landa sa thabalep trabadi political dialogue oithokloi AA Myanmar Lanmi na misam gi mathak nongthakti landa lep na sa thabana military junta amasum Arakan Army AA gi marak political dialogue tauna bada sauna Khudong sa halaroi haina AA Commander in Chief Major General Twenshran 9 Fongdokri The diplomat ka kanana unaba mad AA gi commander sina military junta na misam singi matakta nong thakki landa sa tharak pa leptabana political dialogue sa thabada oitok lo heki AA na khudum sanchili ba mafam singda Myanmar Lanmi na leptana landa sa tharak liba sina wari watai sanaduna yasina bigi thorang pakat pada mahi yalhan mangam lo henasu lusing basina fongdoki Myanmar Lanmi na misam singi matakta bom gi landa sumaksha tharak pa sina political gi khongthang paikhatuna yasinaba purak pada asobu khudong sadaba ma oiragan henesu AA gi lusing basina fongtoki Myanmar lenga ki mayokta lan horiba revolutionary force na masak naiba political officer magidama amatu oina punshinduna lingjel manabigi tangai fadabadu lei haina phongdokpaga loinana Arakan Army na khudum sanchiliba mafam singda leidiba miyamna thengnariba awaba masung khudong sadaba sing mapung phana khangbaga loinana paikat phamtokpa thabak singsu paikhatnaba thorang tawgadabani haina su AA gi lusing basina makatana fongdoki Saina na AA de yengliba miyengi matangna paudamna duna lusing basina hai AA de Saina na kaidonungda pressure pikiba lekti Myanmar tangdu leitaba amasum ing tappa lehen baibisi Saina gi apamani Rakhine State Arakan Army na nauna kedar sing sanghanabigi thorangda shirakiba maral singbu lusing basina yakidabaga loinana kedar sing recruit tawba matamda masa masa gi mathaw amasum thawdang sing sapsana khangali hansu pawks pali Arakan Army na tuwan makanglu frup singi marakta thajanaba hengalakpa natana amaga mating pangnabagi thabak singsu khongjel yang sangsili haina lusing basina phongdokpaga loinana Rakhine State laidiba sinamasum Muslim Rohingya miyamga afaba mari thamnari hairenasu pawks makhatari Jharkhand gi accident na manga siri taruk sukli Jharkhand gi Giri hit district truck amana khamduna leiba gari singda thomjinbadagi miyoi manga sikhibaga loinana atopa tarukna Sokle haina police na phongdokri senior police officer amana phongdokpagi matungina thawdodu nahanumidang wairam Nimayagat police station gi manungsana leiba mine market thokibani maknaiki kana thawduna lakpa truck amana khamduna leiba gari singda thomjinlambadu miyoi mari khutak sibaga loinana atopa tarina sokhi hari Asok pasinga du khudak manak nak hospital sindu pukatki adupo asok pamosu lekana bungamdana siki hena mana phongdoki official singduna haiki thawdu odugi matung truck adugi driver phabaga loinana truck adu su phagat le hedi mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course Sarjayantagi bio 360 NET success center da lakliba June gi first week tagi hauzaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yamna special oiriba feature amana fee tangi habigi awaba leidaroi adomna pamba affordable free soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak paw phobiro akhoi gi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Len 3 ni Home Minister Govindas na lusingba MLA singi team amana kamzongi oiriba phibam yengshilori State ki Home Minister Govindas 1000 na lusingba MLA taret ki team na ngarang kamzong da satlaga mafam adugi oiriba phibam hakthengna yengsingkhri tha asigi taret ki angan ayukta Myanmar gi ngamkhai lanchilakhiba koki militant singna kamzong district ki namli wangli amasum jet soror sangsilaga landaramba yum yauna atai lanthung kya mai thadokpagi thawdok thokibani thawdok tu da mafam adugi khunja kya mana punsi hingnana balanjena kibani ngarang ayuktagi Imphal dagi Kamjong district tamna sakhiba Minister Govindas yauba MLA singi team aduda MLA sing Thongam Bisorjit Thangjam Arun Kumar Abdul Nasir Khasim Basum Ram Muiba amasum Laisio Kaising yauki
MLA Laisio Kaisindi Ngarang Nahandagi Hona Kamzong District Lerkibane Minister Govindas na lusing batim aduga loina na state government ki home department ki officials sing district authority amasung state police ki makok thong personal kyasu loina ki Minister Govindas ki tim maduna kokila lawsing na mai thadok lamlaba yuma masum kaithel gi phibam sing adu yengsing ki mafam adu lairamba khunja sing gi maikei digi khul mai tharamba adu Myanmar gi sangslakpa militant group sing satakhi bani haina wakat ki loina yum kai kaya mai tharambata natana yum de leiba car gari masa sing su mai thadok lambaga loina nongmai round kya amasu kulai pai bising na kapthorakhi Zetsoro da leiba yum ayam loina tumna mai thadoramki adubu search khaktamakti mai tharamkhiti haina supawdamki khunja singda Minister Govindas konthawjamna thokiba thawdo adu yamna leibaktiba thawdo amani hairaduna makhatana asiguma thawdo asi thoktana ba state government na Akanba section thorang sing paikhatle khul ahumda yamna tamthiba mawongda attack satharamba adu Myanmar gi sangsilakpa khulai paibisingna Taubani Habigi Hausumaki oina subsab report government electric adubu thongliba thawdo ado state government ge maikedi asweba leiba amadi security gi ahoba leibadagi ni phongdokhi Myanmar operate tobu khulai paibisin ngam khailan silga Kamjong district ki khul ahumda attack sathakhiba aduda khul aduga naknana leiba Assam rifle singna kari sukut hankidaba amadi thawdo adu thoktringai nomu watlingai mamangna Assam rifle sing laklaga khul aduda khulai paibisin leibra haiduna thibu humbigi thabuk satharamba adu khunja yamna singningai oiba thawong ni hairaduna Assam rifles ki mahutta state force oina thambina basu minister taksinki khunja singi wafam madu tarba matung home minister Govindas konthawjamna housing state ki home department ahenba personal lising taret ki sangna watlaga leiri thoglibi irang asida miyamna mafam sing state force oina thambiyu haibigi demand si mamangdigi hongna tawraga lakli adubu government na khanaraga atubada state force sing oina thamnabigi thabak paikatkani thokriba thawdo adugi matangda minister report amasu pikhatlagani haiki minister Govindas amasu mahaka satminariba MLA singna namli belesta saidanglaga leiriba Myanmar gi refugees singa unakhibaga loinana state government na central government ka pau phaunaraga atuba matamda makhoibu maramda Myanmar Hallankhi thawrangsu paikhatlagani haina phongdolamki ari KNA bini singnaba singna nagagi yum kuntra mai thadawramni phajuluba naga nupi security sing rescue tawbangamkhri mapale baktagi landarakli bisingi mathakti action lokatlu UNC Koki National Army Burma KNA bini haina singnaba singna soro wangli amati namli khul ahum asiriya punna yung kuntrarom mai thadokduna manga takhalamkhri haina D Global Naga Forum ZNF ki mekedi ki phongdorakli nakalamarom dana Myanmar based of khulai paibising na landarakli bising sigi mathakta atuba matamda military action lokat kadabani haina United Naga Council UNC ki mekedi ki demand torkri report isugi matungina Myanmar border mayada leiriba Kamjong district ki manungsanba Sorokulda punayum satret layed matugi manungda yum kungani thui mai thatolomki Wangli kulda punna yung sa hunga yang kairom laibigi manungda yung mangarom ama ana tholamki loinana namli da punna yung sanegi yang kairom laibigi manungda yung ahumrom mai thadolamki baga loinana hariba kolhum asidigi sial yauna posai kyasu hurandan pokhi hari